ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣꯝꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕꯁꯤ PK ꯆꯦꯅꯦꯜ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ YouTube ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯗꯣꯝꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯃꯗꯤ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤ ꯉꯔꯥꯡ ꯊꯝꯖꯈꯤꯕ ꯆꯥꯅꯕ ꯅꯨꯡꯁꯤꯡ ꯍꯥꯏꯕꯗꯤ ꯔꯥꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯗꯤ ꯄꯣꯛꯄ ꯇꯥꯔꯤꯛ ꯑꯃꯗꯤ ꯊꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯨꯡꯁꯤꯡ ꯂꯩꯕꯗꯨꯗ ꯃꯌꯥꯝꯁꯤ ꯀꯔꯝꯕ ꯅꯨꯡꯁꯤꯡ ꯁꯤꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯕꯅꯆꯤꯡꯕ ꯀꯌా ꯑꯃ ꯍꯥꯏꯕꯤꯔꯛꯄꯗꯣ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯄꯣꯛꯄ ꯇꯥꯔꯤꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯑꯩꯅ ꯄꯣꯛꯄ ꯅꯨꯃꯤꯠ ꯆꯥꯅꯕ ꯇꯥꯔꯒꯁꯨ ꯑꯃꯗꯤ ꯄꯣꯛꯄ ꯊꯥ ꯆꯥꯅꯕ ꯇꯥꯔꯒꯁꯨ ꯇꯥꯔꯤꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯅꯗꯕ ꯀꯌా ꯑꯃꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯃꯗꯨꯁꯤꯡꯗꯨ ꯀꯔꯤ ꯀꯔꯤꯅꯣ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯅꯨꯡꯁꯤꯡ ꯑꯁꯤꯅ ꯄꯤꯔꯤꯕ ꯀꯥꯟꯅꯕꯁꯤꯡ ꯑꯗꯨ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯗ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤꯗꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯑꯗꯣꯝꯒꯤꯗꯃꯛ ꯈꯨꯗꯣꯜ ꯇꯝꯖꯔꯒꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯨꯡꯁꯤꯡꯅ ꯄꯤꯔꯤꯕ ꯀꯥꯟꯅꯕꯁꯤꯡ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯃꯤꯟꯅꯁꯤ ꯍꯧꯖꯤꯛ ꯃꯤꯌꯥꯝꯗ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯒꯦ ꯈꯨꯗꯣꯜ ꯇꯝꯖꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯕ ꯇꯉꯥꯏ ꯐꯗ꯭ꯔꯤꯕꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯈꯪꯉꯝꯗ꯭ꯔꯕ ꯏꯁꯣꯔꯒꯤ ꯁꯛꯇꯤꯒꯨꯝ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯂꯛꯀꯤ ꯁ꯭ꯇꯣꯟꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯕꯒꯤ ꯀꯥꯟꯅꯕ ꯃꯃꯜ ꯌꯥꯝꯂꯕ ꯁꯨꯞꯅꯇꯪꯒꯤ ꯅꯨꯡ ꯃꯈꯜ 7 ꯈꯛ ꯂꯩꯒꯅꯤ ꯍꯥꯏꯔꯤꯕ ꯅꯨꯡ ꯃꯈꯜ 7 ꯑꯁꯤ ꯔꯨꯕꯤ ꯄꯤꯌꯔꯂꯦꯟ ꯖꯦꯂꯣ ꯁꯦꯐꯔ ꯗꯥꯏꯃꯟ ꯏꯃꯦꯔꯦꯜ ꯕ꯭ꯂꯨ ꯁꯦꯐꯔ ꯔꯦꯗ ꯀꯣꯔꯦꯜ ꯒꯣꯃꯦꯠ ꯑꯃꯗꯤ ꯀꯦꯇꯁ ꯑꯥꯏ ꯍꯥꯏꯔꯤꯕ ꯅꯨꯡꯁꯤꯡ ꯑꯁꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯀꯥꯟꯅꯕ ꯀꯔꯤ ꯀꯔꯤ ꯄꯤꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯃꯤꯟꯅꯁꯤ ꯁꯤ ꯅꯠꯇꯕ ꯅꯨꯡ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯨꯒꯤꯁꯨ ꯃꯥꯒꯤ ꯁꯤꯖꯤꯟꯅꯐꯝ ꯀꯌꯥ ꯑꯃ ꯂꯩ ꯑꯗꯨꯕꯨ ꯃꯄꯨꯡ ꯑꯣꯏꯅ ꯀꯃꯟ ꯑꯣꯏꯅ ꯍꯦꯟꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯀꯌꯥꯗ ꯁꯤꯖꯤꯟꯅꯐꯝ ꯂꯩꯔꯕ ꯅꯨꯡꯁꯤꯡ ꯑꯗꯨ ꯁꯤꯅꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯅꯨꯡꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯨ ꯇꯦꯟꯇꯛꯅ ꯈꯔ ꯈꯪꯃꯤꯟꯅꯁꯤꯀꯣ ꯍꯥꯏꯔꯤꯕ ꯅꯨꯡꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯍꯥꯏꯕꯗꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯑꯗꯨꯕꯨ ꯃꯔꯨꯑꯣꯏꯕ ꯀꯃꯟ ꯑꯣꯏꯅ ꯂꯩꯕꯁꯤꯡ ꯑꯗꯨ ꯈꯔ ꯁꯨꯝ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯑꯍꯥꯟꯕ ꯔꯨꯕꯤ ꯁ꯭ꯇꯣꯟ ꯑꯁꯤꯒꯤ ꯅꯨꯡ ꯑꯁꯤꯒꯤ ꯁꯤꯕꯅ ꯃꯤꯑꯣꯏꯕꯗ ꯔꯕꯤ ꯒ꯭ꯔꯍ ꯍꯥꯏꯕꯗꯤ ꯁꯟ ꯄ꯭ꯂꯥꯅꯦꯠꯅ ꯃꯥꯡꯍꯜꯂꯛꯀꯗꯕ ꯈꯨꯗꯤꯡꯃꯛ ꯀꯥꯟꯅꯕ ꯄꯤꯒꯅꯤ ꯔꯨꯕꯤ ꯍꯥꯏꯔꯤꯕ ꯅꯨꯡ ꯑꯁꯤꯒꯤ ꯃꯆꯨꯁꯤꯡꯗꯤ ꯑꯉꯥꯡꯕ ꯃꯆꯨ ꯂꯩꯒꯅꯤ ꯍꯪꯒꯥꯃꯄꯥꯜ ꯃꯆꯨ ꯂꯩꯒꯅꯤ ꯚꯥꯌꯣꯂꯦꯠ ꯃꯆꯨ ꯑꯉꯥꯡꯕ ꯃꯆꯨꯒ ꯃꯥꯟꯅꯕ ꯃꯆꯨꯁꯤꯡ ꯑꯃꯗꯤ ꯒꯨꯂꯥꯞ ꯂꯩꯒꯤ ꯃꯆꯨꯁꯤꯡ ꯑꯁꯤ ꯔꯨꯕꯤ ꯅꯨꯡ ꯑꯁꯤꯗ ꯐꯪꯒꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯅꯨꯡ ꯑꯁꯤꯅ ꯁꯤꯕꯅ ꯑꯩꯈꯣই ꯃꯤꯑꯣꯏꯕꯗ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯋꯥꯈꯜ ꯍꯦꯟꯒꯠꯍꯜꯂꯤ ꯔꯨꯕꯤꯅ ꯇꯧꯒꯗꯕ ꯃꯊꯧꯁꯤ ꯑꯉꯥꯡꯁꯤꯡꯕꯨ ꯌꯥꯏꯐ-ꯃꯪꯒꯜ ꯄꯤꯕ ꯀꯌꯥ ꯑꯃꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯑꯃꯗꯤ ꯁꯔꯀꯥꯔꯅ ꯅꯠꯇ꯭ꯔꯒꯅ ꯑꯆꯧ ꯑꯁꯥꯡꯁꯤꯡꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯗꯤ ꯊꯥꯖꯕ ꯄꯤꯕ ꯑꯣꯏꯒꯅꯤ ꯔꯨꯕꯤ ꯁꯤꯕꯅ ꯄꯨꯛꯅꯤꯡ ꯁꯥꯟꯇꯤ ꯄꯤꯒꯅꯤ ꯔꯥꯖꯅꯤꯇꯤ ꯇꯧꯕꯁꯤꯡꯗ ꯃꯥꯏ ꯄꯥꯛꯍꯜꯂꯤ ꯑꯗꯨꯒ ꯃꯍꯩ ꯃꯁꯤꯡ ꯇꯧꯕꯗ ꯃꯆꯥꯛ ꯃꯔꯟ ꯐꯪꯒꯅꯤ ꯃꯁꯤꯗ ꯅꯠꯇꯅ ꯍꯛꯆꯥꯡ ꯅꯥꯔꯛꯀꯗꯕ ꯌꯦꯛꯂꯛꯀꯗꯕ ꯑꯣꯏꯔꯛꯀꯗꯕ ꯀꯌꯥ ꯑꯃꯗꯒꯤ ꯑꯃꯗꯤ ꯂꯩꯅꯥ ꯇꯤꯟꯅꯥ ꯀꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ ꯄꯨꯟꯁꯤ ꯁꯥꯡꯍꯜꯂꯤ ꯍꯥꯔꯠꯀꯤ ꯂꯩꯅꯥ ꯀꯌꯥꯗꯒꯤꯁꯨ ꯉꯥꯛꯊꯣꯛꯍꯜꯂꯤ ꯍꯥꯏꯕꯁꯤ ꯔꯨꯕꯤ ꯅꯨꯡ ꯑꯁꯤꯒꯤ ꯀꯥꯟꯅꯕꯁꯤ ꯁꯨꯝꯅ ꯂꯩ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯈꯪꯕꯤꯒꯗꯕꯅꯤ ꯑꯗꯨꯒ ꯃꯤꯌꯥꯝꯅ ꯃꯇꯥꯡ ꯑꯁꯤꯗ ꯅꯤꯡꯁꯤꯡꯕꯤꯒꯗꯕ ꯑꯃꯅ ꯍꯥꯏꯔꯤꯕ ꯃꯁꯤ ꯂꯩ ꯍꯥꯏꯗꯨꯅ ꯔꯨꯕꯤ ꯅꯨꯡ ꯑꯁꯤꯒ ꯍꯦꯛꯇ ꯆꯥꯟꯅꯗ꯭ꯔꯒ ꯄꯪꯁꯤ ꯁꯤꯕ ꯌꯥꯕꯃꯛꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯉꯔꯥꯡ ꯑꯩꯅ ꯄꯟꯖꯈꯤꯕ ꯔꯥꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯗꯤ ꯃꯥꯒꯤ ꯄꯣꯛꯄ ꯇꯥꯔꯤꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯈꯤꯕ ꯅꯨꯡꯁꯤꯡ ꯑꯗꯨꯗꯒꯤ ꯈꯪꯒꯠꯆꯔꯦ ꯍꯥꯏꯔꯒ ꯀꯔꯝꯕ ꯁꯤꯕꯅ ꯐꯕꯒꯦ ꯍꯥꯏꯕꯗꯨ ꯆꯥꯅꯕꯗꯨ ꯌꯦꯡꯉꯀꯥꯟꯗ ꯁꯤꯕꯤꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯑꯅꯤꯁꯨꯕꯗ ꯄꯤꯌꯔꯂꯦꯟ ꯊꯝꯖꯒꯦ ꯄꯤꯌꯔꯂꯦꯟ ꯅꯨꯡ ꯑꯁꯤ ꯍꯥꯏꯔꯤꯕ ꯅꯨꯡ ꯑꯁꯤ ꯃꯈꯥ ꯃꯆꯨ ꯀꯌꯥꯃꯔꯨꯝ ꯂꯩꯒꯅꯤ ꯃꯥꯁꯨ ꯑꯗꯨꯒ ꯃꯗꯨ ꯄꯨꯝꯅꯃꯛꯇꯨꯒꯤ ꯃꯅꯨꯡꯗ खरा ख्वाइदगी फबसिंगी मनुंगददी अंगौब मचुसी यामन फगनी अदुगा अंगांगो मचुगी पेरलेन हारिबा अनी असना ख्वाइदगी हेना फगनी कोइ मियोबिना सिनब मतमदा पेरलेन अकोइबा हाबिदि कोइरप ताबा मवोंगी नुंगसीबना ख्वाइदगी हेना फै leitem manabadi sit nanbadi sibigano aduga pearlen sibana miyoibada kanaribadi mayum makaida nungaina punsi nungsangna panba mingchat phangba ohenba amadi pukning waba fattaba laibak ohelakadaba kayadagi kanba ngami aduga haksangi lok kangkhu sor honba waba gastric ki awaba ngakthokpa kayadagi so masina yamna laina fanba ngami haiduna akhang ai singna thambirami
ꯑꯗꯨꯒ ꯈꯪꯕꯤꯒꯗꯕ ꯑꯃꯅ ꯍꯥꯏꯔꯤꯕ ꯅꯨꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯔꯥꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯄꯣꯛꯄ ꯇꯥꯔꯤꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯁꯤꯕ ꯄꯛꯅꯩ ꯍꯥꯏꯔꯒꯁꯨ ꯃꯍꯥꯛꯅ ꯄꯛꯅꯕꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯄꯣꯛꯄ ꯇꯥꯔꯤꯛ ꯈꯔ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯇꯥꯔꯤꯛꯁꯤꯡ ꯑꯁꯤꯅ ꯆꯥꯅꯕ ꯇꯥꯔꯒꯁꯨ ꯁꯤꯒꯤ ꯇꯥꯔꯤꯛꯁꯤꯡꯁꯤꯗ ꯄꯣꯛꯄꯁꯤꯡ ꯑꯣꯏꯔꯒꯗꯤ ꯁꯤꯕꯤꯔꯣꯏꯗꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕ ꯇꯥꯔꯤꯛꯁꯤꯡ ꯑꯗꯨ ꯃꯄꯨꯡ ꯑꯣꯏꯅ ꯇꯥꯔꯤꯛ 2ꯗ ꯄꯣꯛꯄ ꯇꯥꯔꯤꯛ 12ꯗ ꯄꯣꯛꯄ 12ꯗ ꯇꯥꯔꯤꯛ 30ꯗ ꯇꯥꯔꯤꯛ 9ꯗ ꯇꯥꯔꯤꯛ 18 ꯑꯃꯗꯤ 26 ꯍꯥꯏꯔꯤꯕ ꯇꯥꯔꯤꯛꯁꯤꯡ ꯑꯁꯤꯗ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯗꯤ ꯄꯤꯌꯔꯂꯦꯟ ꯑꯁꯤ ꯆꯥꯅꯩ ꯍꯥꯏꯗꯨꯅꯁꯨ ꯁꯤꯕꯤꯔꯣꯏꯗꯕꯅꯤ ꯍꯥꯏꯕꯁꯤꯃ ꯈꯪꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯊꯪꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯔꯤꯁꯤ ꯖꯦꯂꯣꯁꯦꯐꯔ ꯍꯥꯏꯔꯤꯕ ꯅꯨꯡ ꯑꯁꯤ ꯃꯁꯤ ꯌꯥꯝꯅ ꯃꯣꯟꯕ ꯑꯁꯪꯕ ꯃꯆꯨꯒꯤ ꯅꯨꯡꯅꯤ ꯑꯗꯨꯒ ꯅꯨꯡ ꯑꯁꯤ ꯌꯥꯝꯅ ꯃꯣꯟꯕ ꯂꯪꯊꯣꯛꯄ ꯃꯉꯥꯜꯅ ꯃꯊꯛ ꯃꯈꯥ ꯐꯥꯎꯅ ꯎꯕ ꯏꯁꯤꯡ ꯃꯆꯨꯒꯤ ꯃꯉꯥꯜꯅ ꯌꯥꯟꯁꯤꯟꯕ ꯁꯪꯅ ꯐꯠꯇꯕ ꯗꯥꯛ ꯌꯥꯎꯗꯅ ꯅꯨꯡ ꯑꯁꯤꯅ ꯃꯆꯥ ꯃꯁꯨ ꯄꯣꯛꯉꯝꯗꯕ ꯑꯃꯗꯤ ꯑꯐꯕ ꯐꯪꯍꯟꯕꯗ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯒꯅꯤ ꯃꯁꯤꯗ ꯅꯠꯇꯅ ꯃꯤꯑꯣꯏꯕꯅ ꯍꯩꯁꯤꯡꯕ ꯂꯥꯏꯕꯛ ꯐꯕ ꯍꯛꯆꯥꯡ ꯐꯍꯟꯕ ꯂꯟ ꯊꯨꯝ ꯄꯤꯕ ꯑꯃꯗꯤ ꯄꯨꯟꯁꯤꯒꯤ ꯅꯤꯡꯇꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕ ꯑꯄꯟꯕ ꯑꯊꯤꯡꯕ ꯄꯤꯕꯗ ꯅꯨꯡ ꯑꯁꯤꯅ ꯁꯤꯕꯅ ꯀꯣꯛꯍꯜꯂꯤ ꯐꯠꯇꯕ ꯂꯩꯅꯥ ꯇꯤꯟꯅꯥꯗꯒꯤꯁꯨ ꯑꯗꯨꯃꯛ ꯉꯥꯛꯊꯣꯛꯍꯜꯂꯤ ꯕꯤꯄꯤꯗꯒꯤ ꯑꯃꯗꯤ ꯁꯤꯡꯂꯤ ꯅꯥꯎꯔꯤꯒꯤ ꯁꯣꯛꯍꯟꯕꯗꯒꯤ ꯑꯃꯗꯤ ꯌꯦꯛꯅꯕꯕꯨ ꯃꯔꯨꯞ ꯑꯣꯏꯍꯜꯂꯛꯄ ꯀꯌꯥ ꯑꯃ ꯀꯥꯟꯅꯕ ꯄꯤꯒꯅꯤ ꯍꯥꯏꯔꯤꯕ ꯃꯁꯤ ꯑꯩꯈꯣꯏꯅ ꯌꯦꯂꯣ ꯃꯆꯨꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕꯁꯤꯗ ꯃꯁꯤꯒꯤ ꯀꯥꯟꯅꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ ꯁꯨꯝꯅ ꯇꯦꯟꯇꯛꯅ ꯑꯣꯏꯅ ꯈꯔ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯊꯪꯗ ꯃꯔꯤꯁꯨꯕꯗ ꯏꯃꯦꯔꯦꯜ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯏꯃꯦꯔꯦꯜ ꯅꯨꯡ ꯑꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯃꯥꯒꯤ ꯀꯥꯟꯅꯕꯗꯤ ꯈꯔ ꯁꯨꯝ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯃꯊꯛꯇ ꯄꯟꯈꯤꯕ ꯖꯦꯂꯣꯁꯦꯐꯔꯁꯤꯡꯒ ꯑꯗꯨꯃꯛ ꯈꯔ ꯃꯥꯟꯅꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯁꯤꯔꯣꯏꯗꯕ ꯃꯇꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯥꯔꯤꯛ 3 ꯇꯥꯔꯤꯛ 12 ꯇꯥꯔꯤꯛ 12 ꯇꯥꯔꯤꯛ 9 19 ꯑꯃꯗꯤ 18 ꯍꯥꯏꯔꯤꯕ ꯄꯣꯛꯄ ꯃꯤꯁꯤꯡ ꯑꯁꯤꯗꯤ ꯏꯃꯦꯔꯦꯜ ꯑꯁꯤ ꯁꯤꯕꯤꯔꯣꯏꯗꯕꯅꯤ ꯑꯗꯨꯒ ꯏꯃꯦꯔꯦꯜꯁꯤꯒꯤ ꯀꯥꯟꯅꯕ ꯈꯔ ꯇꯦꯟꯇꯛꯅ ꯄꯟꯖꯒꯦ ꯏꯃꯦꯔꯦꯜ ꯅꯨꯡ ꯑꯁꯤꯒꯤ ꯌꯥꯝꯅ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡ ꯃꯇꯧ ꯈꯔ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯀꯨꯡꯅ ꯁꯪꯖꯤꯟꯕ ꯑꯃꯗꯤ ꯅꯥꯄꯤꯗꯧꯅ ꯁꯪꯕ ꯑꯣꯏꯒꯅꯤ ꯃꯥꯒꯤ ꯃꯆꯨꯁꯤ ꯑꯗꯨꯒ ꯃꯤꯡꯁꯦꯜꯗꯧꯅ ꯂꯪꯕꯗꯨꯅ ꯐꯖꯅ ꯎꯒꯅꯤ ꯑꯗꯨ ꯃꯁꯤꯒꯤ ꯃꯃꯜꯁꯨ ꯌꯥꯝꯅ ꯇꯥꯡꯕꯅꯤ ꯑꯗꯨꯒ ꯀꯨꯊꯕ ꯗꯥꯛ ꯃꯐꯝꯗ ꯂꯩꯕ ꯃꯆꯦꯠ ꯃꯆꯦꯠ ꯀꯥꯏꯕ ꯃꯆꯨ 2 ꯁꯨꯕ ꯂꯪꯗꯕ ꯑꯃꯨꯕ ꯅꯠꯇ꯭ꯔꯒ ꯅꯥꯄꯨ ꯃꯆꯨꯒꯤ ꯗꯥꯛ ꯂꯩꯕ ꯃꯥꯟꯕ ꯑꯗꯨꯒꯨꯝꯕ ꯅꯨꯡꯁꯤ ꯑꯩꯈꯣꯏꯅ ꯁꯤꯕ ꯇꯥꯔꯒꯗꯤ ꯑꯁꯣꯛ ꯑꯄꯟ ꯅꯪꯒꯜꯂꯤ ꯅꯨꯡꯉꯥꯏꯇꯕ ꯃꯃꯥ ꯃꯄꯥꯔꯣꯝꯗꯁꯨ ꯑꯋꯥ ꯑꯅꯥ ꯐꯪꯒꯜꯂꯤ ꯍꯥꯏꯕꯁꯤꯃ ꯏꯃꯦꯔꯦꯜ ꯅꯨꯡꯁꯤꯒꯤ ꯈꯔ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯑꯗꯨ ꯃꯁꯤ ꯁꯤꯕ ꯃꯇꯝꯗ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯕꯨꯙꯤ ꯂꯧꯁꯤꯡ ꯊꯧꯅꯥ ꯍꯦꯟꯒꯠꯍꯟꯒꯅꯤ ꯀꯔꯕꯥꯔꯗ ꯃꯥꯡꯒꯗꯕꯗꯒꯤ ꯀꯟꯒꯅꯤ ꯂꯟ ꯊꯨꯝ ꯌꯥꯝꯅ ꯐꯪꯍꯜꯂꯤ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯂꯤꯟꯅ ꯆꯤꯛꯄꯗꯒꯤꯁꯨ ꯉꯥꯛꯊꯣꯛꯍꯜꯂꯤ ꯍꯥꯏꯗꯨꯅ ꯁꯨꯝ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯁꯨꯝ ꯍꯥꯏꯕꯤꯔꯝꯃꯦꯕ ꯑꯗꯨꯅ ꯐꯠꯇꯕ ꯃꯤꯍꯨ ꯂꯥꯡꯍꯨ ꯑꯃꯗꯤ ꯃꯤꯒꯤ ꯐꯠꯇꯕ ꯌꯦꯡꯊꯤꯅꯕ ꯀꯣꯛꯍꯜꯂꯤ ꯑꯉꯥꯡ ꯑꯐꯕ ꯉꯥꯛꯄꯤꯒꯅꯤ ꯑꯉꯥꯡ ꯑꯐꯕ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯐꯪꯍꯜꯂꯤ ꯃꯤꯠ ナꯕ ꯐꯪꯍꯜꯂꯤ ꯃꯁꯤ ꯑꯦꯂꯔꯖꯤ ꯂꯩꯕ ꯑꯃꯗꯤ ꯁꯥꯔꯩ ꯍꯧꯕ ꯃꯤꯅ ꯁꯤꯕ ꯌꯥꯗꯦ ꯈꯪꯕꯤꯒꯗꯕ ꯑꯗꯨꯅ ꯃꯔꯨꯑꯣꯏꯅ ꯃꯁꯤ ꯍꯣꯁꯄꯤꯇꯥꯜꯒ ꯃꯔꯤ ꯂꯩꯅꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯏꯟꯗꯁꯇ꯭ꯔꯤ ꯇꯧꯕ ꯁꯩꯔꯦꯡ ꯏꯕ ꯐꯦꯛꯇꯔꯤ ꯑꯃꯗꯤ ꯔꯤꯁꯔꯁ ꯇꯧꯕ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕ ꯀꯔꯕꯥꯔꯗ ꯃꯀꯣꯛ ꯑꯃꯗꯤ ꯊꯕꯛꯇ ꯍꯩꯁꯤꯡꯕ ꯃꯀꯣꯛ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯃꯗꯤ ꯃꯤ ꯂꯦꯟꯕꯒꯤ ꯈꯨꯠꯂꯥꯏ ꯂꯝ ꯑꯣꯟꯕꯒꯤ ꯈꯨꯠꯂꯥꯏ ꯍꯤꯔꯝ ꯑꯌꯥꯝꯕꯗ ꯃꯥꯏ ꯄꯥꯛꯍꯜꯂꯤ ꯃꯁꯤꯅ ꯏꯃꯦꯔꯦꯜ ꯁꯤꯕꯅ ꯁꯥꯇ꯭ꯔ ꯕꯨꯙꯤ ꯂꯧꯁꯤꯡ ꯐꯒꯠꯍꯜꯂꯤ ꯑꯗꯨꯒ ꯅꯤꯡꯁꯤꯡꯕꯒꯤ ꯁꯛꯇꯤꯁꯨ ꯌꯥꯝ ꯐꯒꯠꯍꯜꯂꯤ ꯕꯦꯡꯀꯤ ꯊꯕꯛ ꯑꯃꯗꯤ ꯑꯇꯩ ꯊꯕꯛ ꯀꯌꯥ ꯑꯃꯁꯨ ꯌꯥꯝꯅ ꯎꯀꯤꯜ ꯑꯣꯏꯕ ꯑꯪꯀꯒꯤ ꯊꯕꯛꯇ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯏꯕ ꯁꯤꯒꯨꯝꯕ ꯀꯌꯥꯗꯁꯨ ꯏꯃꯦꯔꯦꯜꯁꯤꯅ ꯌꯥꯝꯅ ꯀꯥꯟꯅꯕ ꯐꯪꯍꯜꯂꯤ ꯑꯗꯨꯒ ꯃꯊꯪꯗ ꯗꯥꯏꯃꯟ ꯍꯥꯏꯔꯤꯕ ꯅꯨꯡ ꯑꯁꯤꯒꯤ ꯃꯈꯜ ꯑꯁꯤ ꯃꯆꯨꯁꯤꯡꯗꯤ ꯑꯉꯧꯕ ꯍꯤꯒꯣꯛ ꯑꯃꯁꯨꯡ ꯑꯉꯥꯡꯕ ꯃꯆꯨ ꯑꯃꯗꯤ ꯑꯃꯨꯕ ꯃꯆꯨꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯂꯩ ꯅꯨꯡ ꯑꯁꯤ ꯁꯤꯕꯅ ꯄꯨꯟꯁꯤ ꯁꯥꯡꯍꯟꯕ ꯃꯥꯡꯖꯧꯅꯅ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯕ ꯃꯆꯥ ꯃꯁꯨ ꯑꯐꯕ ꯐꯪꯍꯟꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯩꯁꯤꯡꯕ ꯃꯤꯡꯆꯠ ꯐꯪꯕ ꯂꯥꯏꯕꯛ ꯐꯕ ꯑꯃꯗꯤ ꯃꯆꯥꯛ ꯃꯔꯜ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯍꯟꯕ ꯑꯀꯤꯕꯕꯨ ꯖꯣꯏ ꯇꯧꯍꯟꯕ ꯄꯤꯔꯤ ꯑꯗꯨꯅ ꯅꯨꯡ ꯑꯁꯤ ꯁꯤꯕꯅ ꯐꯠꯇꯕ ꯂꯥꯏ ꯇꯤꯟꯅ ꯑꯀꯥꯏꯕ ꯄꯤꯔꯛꯀꯗꯕ ꯀꯤꯗꯅꯤꯗ ꯐꯠꯇꯕ ꯐꯜ ꯊꯣꯛꯍꯜꯂꯛꯀꯗꯕ ꯃꯤꯠ ꯅꯥꯕꯅꯆꯤꯡꯕ
सिगुम्बा फत्तबा क्यासिदगी कोहली लुहोंग खोंदोंबा नुंगाइहनबा सना लुपा मनी मुक्तागी मपुंग फाबा युमगी मपु ओहनबा पी डायमंडगी हारिबा डायमंडगी नुंग असी मपुंग ओइना तांग अमा तांग तरा तरामापन कुन्निपान तांग अहुम तरानिथोई कुन्माथोई कुंथ्रा तांग मापन तरानिपान कुंतरेत हारिबा नुमितसिंग असिदा पोकपा मियोइसिंगना डायमंड असी सिबिरोइदबनी अदुना हारिबा डायमंड असी तारीख सिंह सिदा पीरिबा मतम सिंह सिदा अखोइना सिखिबा तारगदी मदुगी फत्तबा फोल कया अमसु लई हाबसी मपुंग ओइना अदुमक खंबिगदबनी अदुगा हारिबा डायमंड हारिबा नुंग असी मागी तोंगान तोंगान मसु सिंह सिदगी अयाम्बा अपाम्बा अखोइना लेजरिबा नुंग डायमंड गी ओइना संसत लेरिबा नुंग अदु सुम मागी मसु लेजबनी तोंगान तोंगान मसु लेरगसु कमन ओइबा अखोइना डायमंड ने हेना खंगबा मसु सिदि चागा चानाबदो अदुम सिबदा यामना फै अदुगा मसी अखोइना डायमंड सी राजनीति तौबा कांगबु सिंगदसु कारबार तौबा मियोइ सिंगदसु सिरगा अखोइ पॉलिटिकल लीडर अमदी लेबाक ngakpu ngambagi mi oheli habisi khangminasi aduga masida mai chu paangani karba tawba singna siraga lan yamna leiba mi ni ikai khumnaba punsida aki amog thanba nungaiba mi su oheli aduna mathangda red coral gi khara khudol tamjage red coral hariba nungasi masina mausana mayamna khangnabada angangba masuda leiba angang masuda ka laiboina ui aduga komla masuda angang buga yana basu lei masi pohal hai su khangnai red coral na haksang da fali punsi sangba thongna lehenba mingchat amadi nungai yaifaba porhali laibak phaba sinpham da mai pakpa amadi imung manung punna santi oina punna laiminaba yaba oheli nupi singna angang pokpada angang layai satkadaba amadi pungning haksang phawba ngakthok hanba ngammi maramaduna red coral gi sina phamsi adugi matik yam lei aduga red coral asi mapungoina khangbigadaba amana tang taramathoi tang kun kunmapan tang manga taramari kulhumdoi taret taramanga kunmanga nipan tara taret amadi kuntaruk hariba tarik singa sida pokpa mioi singna nung asi sibiroidabani habasi mapungoine khoi khangminasi aduga mathangda taret subda lokasage blue sapphire si khoi sani gi nung haidun su khangnei masigi nung asi mapungoina nila harga su khangnabani khoina adu masigi nung asi makal gi nungda amuba masugi langthokpa isam chamna higok masuda langthokpa lei blue sapphire gi mapudi sanini thangja grahani hariba nung asi sibana kanaba piribadi sani grahana yengba amang ata pirakpa amadi put fret lai phattaba yengsinba khudingmak nung asi gi paknaba sibana ngakthok sengdok ali aduga nung asi gi tofam thokpa puja ningthina tawdrabadi hekta sijilaga faba oide habasi masu mapung oina khangminasi nung asi sanina masagi yumda natraga faba phanglingaida leiraga pungpham khenpham yenglaga sanaba datuda siba fai nung asi sibana masak maran leihanba sinpham phangba promotion kahanba yeknaba joy tohanba pukning santi leihanba pigani aduga mahimasingi lamda amadi asaw asang amasung ningthau fawba ohenba ngami section bigadaba amana blue sapphire si mapungoina mag sibiya daba karam masina sibiya de habatargadi tang ama pokpa tang tara taramapan kunipan tang ani taramathoi kunmapan tang ahum taranithoi kunmathoi tang kunthra tang mari tang tarahumdoi kunithoi mapan taranipan kuntaretta pokpa mioi singna hariba blue sapphire si sibiroidobani habasi khangminasi asumna ikoina blue sapphire sigi tongan ba magi sitanatana tongan ba kya amasu leidabana te lei adu masi siba matamda mapungoina ikoina masi khwaidaki magi sanaba singda yengba taragadi masi
ꯊꯃꯣꯏꯒꯤ ꯑꯅꯥꯕ ꯀꯌꯥ ꯑꯃꯁꯨ ꯐꯍꯟꯕ ꯂꯩ ꯑꯗꯨꯒ ꯂꯝꯕꯤꯒꯤ ꯑꯦꯛꯁꯤꯗꯦꯟꯗꯒꯤ ꯉꯥꯛꯊꯣꯛꯄ ꯑꯃꯗꯤ ꯃꯩꯒꯤ ꯈꯨꯗꯣꯡꯊꯤꯕ ꯃꯍꯧꯁꯥꯒꯤ ꯑꯃꯥꯡ ꯑꯇꯥ ꯀꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯄꯁꯨ ꯑꯗꯨꯃꯛ ꯉꯝꯍꯜꯂꯤ ꯍꯥꯏꯕꯁꯤꯁꯨ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯊꯝꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯊꯪꯗ ꯈꯨꯗꯣꯜ ꯑꯃꯨꯛ ꯇꯝꯖꯒꯦ ꯒꯣꯃꯦꯠꯁ ꯍꯥꯏꯔꯤꯕ ꯅꯨꯡ ꯑꯁꯤꯒꯤ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯅꯤꯄꯥꯟ ꯁꯨꯕꯗ ꯒꯣꯃꯦꯠꯁ ꯅꯨꯡ ꯑꯁꯤ ꯃꯥꯒꯤ ꯒ꯭ꯔꯍꯒꯤ ꯅꯨꯡꯅꯤ ꯅꯨꯡ ꯑꯁꯤꯒꯤ ꯃꯆꯨꯁꯤ ꯑꯉꯥꯡꯕꯗ ꯃꯩꯈꯨ ꯃꯆꯨꯅ ꯃꯥꯟꯕ ꯌꯥꯟꯕ ꯃꯥꯟꯕ ꯑꯗꯨꯒꯨꯝꯕ ꯅꯨꯡ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯑꯃꯗꯤ ꯁꯦꯂꯣꯟꯒꯤ ꯒꯣꯃꯦꯠꯅ ꯈꯣꯏꯍꯤ ꯃꯆꯨꯒꯤ ꯅꯨꯡ ꯑꯣꯏꯕ ꯃꯈꯜ ꯑꯅꯤꯁꯤ ꯂꯩꯒꯅꯤ ꯈꯣꯏꯍꯤ ꯃꯆꯨꯁꯤꯅ ꯍꯦꯟꯅ ꯐꯔꯕ ꯅꯨꯡ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯃꯤꯌꯥꯝꯅ ꯄꯥꯝꯅꯒꯅꯤ ꯅꯨꯡ ꯑꯁꯤ ꯁꯤꯕꯅ ꯎꯟꯁꯥꯒꯤ ꯂꯩꯅꯥ ꯀꯣꯛꯍꯜꯂꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯃꯗꯤ ꯍꯛꯆꯥꯡꯒꯤ ꯁꯛꯇꯤ ꯄꯤꯕ ꯉꯝꯒꯅꯤ ꯌꯦꯛꯅꯕꯕꯨ ꯖꯣꯏ ꯇꯧꯕ ꯑꯃꯗꯤ ꯃꯁꯥꯛ ꯃꯔꯜ ꯑꯃꯗꯤ ꯃꯤꯡꯆꯠ ꯂꯟ ꯊꯨꯝꯒꯤ ꯃꯄꯨ ꯑꯣꯏꯍꯟꯕ ꯉꯝꯃꯤ ꯒꯣꯃꯦꯠꯁꯤꯅ ꯐꯠꯇꯕ ꯂꯥꯏ ꯅꯠꯇ꯭ꯔꯒ ꯐꯠꯇꯕ ꯃꯥꯅ ꯃꯉꯣꯟꯗ ꯃꯥꯡꯍꯜꯂꯛꯀꯗꯕ ꯄꯨꯝꯅꯃꯛ ꯊꯤꯡꯍꯟꯕ ꯉꯝꯒꯅꯤ ꯒꯣꯃꯦꯠꯁꯤꯅ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯇꯨꯝꯕ ꯍꯤꯞꯄ ꯅꯨꯡꯉꯥꯏꯍꯟꯗꯕ ꯌꯦꯛꯅꯕ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯗꯤ ꯁꯤꯒꯨꯝꯕ ꯀꯌꯥꯗꯒꯤꯁꯨ ꯀꯣꯛꯍꯟꯕ ꯉꯝꯒꯅꯤ ꯂꯣꯏꯅꯅ ꯑꯔꯣꯟꯕ ꯀꯔꯕꯥꯔꯗ ꯃꯥꯏ ꯄꯥꯛꯍꯟꯒꯅꯤ ꯔꯥꯍꯨ ꯁꯅꯤꯅ ꯑꯀꯥꯏꯕ ꯄꯤꯔꯛꯄ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯩꯅꯥꯗ ꯉꯥꯛꯊꯣꯛꯍꯜꯂꯤ ꯈꯪꯕꯤꯒꯗꯕ ꯑꯃꯅ ꯒꯣꯃꯦꯠ ꯍꯥꯏꯔꯤꯕ ꯅꯨꯡ ꯑꯁꯤ ꯇꯥꯡ 2 ꯇꯥꯡ 10 18 ꯇꯥꯡ 3 12 18 ꯇꯥꯡ 38 13 15 9 ꯇꯥꯡ 18 16 mapan 19 18 ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯡ ꯑꯁꯤꯗ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯅꯨꯡ ꯑꯁꯤ ꯁꯤꯕꯤꯔꯣꯏꯗꯕꯅꯤ ꯑꯗꯨꯒ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯒꯣꯃꯦꯠꯁꯤꯗ ꯌꯦꯡꯕ ꯌꯥꯔꯤꯁꯤ ꯃꯥꯒꯤꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯅ ꯑꯆꯧ ꯑꯁꯥꯡꯅ ꯆꯥꯟꯅꯕ ꯑꯃꯗꯤ ꯃꯥꯒꯤ ꯂꯝꯕꯤ ꯀꯌꯥ ꯑꯃꯁꯨ ꯀꯥꯟꯅꯕ ꯑꯗꯨꯃꯛ ꯄꯤꯗꯕ ꯅꯠꯇꯦ ꯄꯤꯔꯤꯕꯅꯤ ꯒꯣꯃꯦꯠꯀꯤ ꯀꯥꯟꯅꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗꯒꯤ ꯈꯔ ꯇꯦꯟꯇꯛꯅ ꯁꯨꯝ ꯊꯝꯖꯕꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯖꯤꯟꯅꯐꯝꯁꯤꯡꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯂꯨꯄꯥ ꯃꯆꯨꯒꯤ ꯈꯨꯗꯣꯞꯇ ꯁꯤꯕ ꯑꯣꯏꯔꯒꯗꯤ ꯌꯥꯝꯅ ꯐꯩ ꯍꯥꯏꯕꯁꯤꯃ ꯁꯨꯝ ꯑꯩꯈꯣꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯁꯤ ꯎꯟꯁꯥꯒꯤ ꯂꯩꯅꯥꯁꯨ ꯐꯍꯜꯂꯤ ꯃꯃꯥꯡꯗ ꯊꯝꯖꯕꯗꯨꯅꯤ ꯑꯗꯨꯒ ꯒꯣꯃꯦꯠꯁꯤꯅ ꯔꯨꯕꯤ ꯔꯦꯗ ꯀꯣꯔꯦꯜ ꯑꯃꯗꯤ ꯕ꯭ꯂꯨ ꯁꯦꯐꯔꯒ ꯄꯨꯜꯂꯒ ꯁꯤꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤꯃ ꯈꯪꯃꯤꯟꯅꯁꯤꯀꯣ ꯑꯗꯨꯒ ꯃꯊꯪꯗ 7 ꯁꯨꯕꯗ ꯀꯦꯇꯁ ꯑꯥꯏ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯁꯤ ꯍꯧꯗꯣꯡ ꯃꯃꯤꯠ ꯍꯥꯏꯗꯨꯅ ꯈꯪꯅꯕꯅꯦ ꯃꯁꯤ ꯅꯨꯡ ꯑꯁꯤ ꯀꯦꯇꯨ ꯒ꯭ꯔꯍꯒꯤ ꯅꯨꯡꯅꯤ ꯑꯗꯨꯒ ꯃꯆꯨꯗꯤ ꯖꯦꯂꯣ ꯑꯃꯗꯤ ꯕ꯭ꯂꯦꯀꯤꯁꯗ ꯂꯩꯒꯅꯤ ꯍꯥꯏꯕꯗꯤ ꯍꯪꯒꯥꯝ ꯃꯄꯥꯜꯒꯤ ꯃꯆꯨ ꯑꯃꯗꯤ ꯃꯨꯔꯩꯅꯕ ꯑꯅꯤꯒꯤ ꯃꯆꯨꯅꯤ ꯅꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯉꯥꯟꯕ ꯑꯃꯅ ꯃꯊꯛ ꯃꯈꯥ ꯀꯥꯕꯒꯨꯝ ꯇꯧꯕ ꯅꯨꯡ ꯑꯁꯤ ꯁꯤꯕꯅ ꯊꯕꯛ ꯊꯧꯔꯝꯗ ꯊꯨꯅ ꯃꯥꯡꯍꯜꯂꯛꯀꯗꯕ ꯑꯊꯤꯡꯕ ꯄꯤꯔꯛꯄꯗ ꯅꯨꯡ ꯑꯁꯤꯅ ꯌꯥꯝꯅ ꯆꯥꯎꯅ ꯉꯥꯛꯊꯣꯛꯍꯜꯂꯤ ꯌꯦꯛꯅꯕ ꯑꯃꯗꯤ ꯐꯠꯇꯕ ꯈꯨꯗꯤꯡꯃꯛ ꯉꯥꯛꯊꯣꯛꯍꯜꯂꯤ ꯑꯗꯨꯒ ꯃꯤꯡꯆꯠ ꯐꯥꯎꯕ ꯃꯤꯡꯆꯠ ꯐꯪꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯒꯅꯤ ꯂꯣꯏꯅꯅ ꯃꯆꯥꯛ ꯃꯔꯟ ꯐꯪꯕ ꯑꯣꯏꯍꯜꯂꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯤ ꯃꯇꯥꯗꯒꯤ ꯀꯥꯟꯅꯕ ꯐꯪꯍꯜꯂꯤ ꯌꯦꯛꯅꯕꯁꯤꯡꯅ ꯀꯣꯛ ꯅꯣꯝꯍꯜꯂꯤ ꯑꯗꯨꯒ ꯁꯦꯜ ꯊꯨꯝꯒꯤ ꯄꯨꯕ ꯉꯝꯃꯣꯏꯗꯕ ꯀꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯍꯜꯂꯤ ꯃꯥꯏ ꯄꯥꯛꯍꯜꯂꯤ ꯑꯉꯥꯡ ꯐꯪꯗꯕꯁꯨ ꯐꯪꯍꯜꯂꯤ ꯑꯉꯥꯡꯁꯤꯡꯒꯤ ꯌꯥꯏꯐꯅꯕ ꯊꯕꯛ ꯇꯧꯕꯗ ꯃꯥꯏ ꯄꯥꯛꯍꯜꯂꯤ ꯈꯨꯗꯣꯡꯊꯤꯕ ꯐꯪꯒꯗꯕ ꯀꯌꯥꯗꯒꯤꯁꯨ ꯉꯥꯛꯊꯣꯛꯍꯜꯂꯤ ꯍꯥꯏꯔꯤꯕ ꯅꯨꯡ ꯑꯁꯤꯗꯤ ꯃꯄꯨꯡ ꯑꯣꯏꯅ ꯇꯥꯡ 3 16 19 8 19 18 ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯡ ꯇꯥꯡꯁꯤꯡ ꯑꯁꯤꯗ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯗꯤ ꯅꯨꯡ ꯑꯁꯤ ꯁꯤꯕꯤꯔꯣꯏꯗꯕꯅꯤ ꯑꯗꯨꯅ ꯀꯦꯇꯁ ꯑꯥꯏꯁꯨ ꯃꯥꯒꯤ ꯁꯤꯖꯤꯟꯅꯐꯝ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯂꯩꯇꯕ ꯅꯠꯇꯦ ꯌꯥꯝꯅ ꯂꯩꯔꯤ ꯃꯈꯣꯏꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯃꯍꯧꯁꯥꯒꯨꯝ ꯑꯩꯅ ꯃꯊꯛꯇ ꯄꯟꯖꯈꯤꯕ ꯑꯗꯨꯒꯨꯝꯅ ꯀꯦꯇꯁ ꯑꯥꯏꯒꯤꯁꯨ ꯃꯥꯒꯤ ꯁꯤꯖꯤꯟꯅꯐꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗꯁꯨ ꯌꯥꯝꯅ ꯐꯒꯠꯍꯟꯕ ꯑꯃꯗꯤ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯎꯀꯤꯜ ꯑꯣꯏꯕ ꯑꯃꯗꯤ ꯁꯤꯟꯐꯝꯗ ꯂꯩꯕꯁꯤꯡꯗ ꯃꯥꯒꯤ ꯆꯥꯅꯕ ꯂꯝꯕꯤ ꯑꯗꯨꯃꯛ ꯂꯩꯇꯕ ꯅꯠꯇꯦ ꯑꯗꯨꯅ ꯀꯦꯇꯁ ꯑꯥꯏꯒꯤꯁꯨ ꯃꯥꯒꯤ ꯁꯤꯖꯤꯟꯅꯐꯝꯁꯤꯡꯁꯤ ꯏꯁꯥꯒ ꯆꯥꯅꯕ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯈꯪꯕꯤꯒꯗꯕꯗꯤ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯃꯊꯛꯇ ꯄꯟꯖꯈꯤꯕ ꯄꯣꯛꯄꯒꯤ ꯇꯥꯔꯤꯛꯁꯤꯡ ꯑꯗꯨꯗ ꯁꯤꯔꯣꯏꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯌꯦꯡꯕꯤꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩ ꯆꯥꯅꯔꯦ ꯍꯥꯏꯗꯨꯅꯁꯨ ꯄꯣꯛꯄ ꯅꯨꯃꯤꯠ ꯇꯥꯔꯤꯛꯇꯨꯒ ꯆꯥꯅꯔꯝꯗꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯑꯩꯅ ꯃꯃꯥꯡꯗ ꯉꯔꯥꯡꯒꯤ एपिसोड 3 थोकना थंबदुदगी करमना चानरी हाबदु येंबिरकाने कोइना सिबिगदबनि हाबसि थमजगे
masina maru oiba kogi nung mapan singdugi manungda leibasingni masidi yahudaba nung khara amuk panjage haidi mamangda ina panjagibdune nung makhal mapan sigi manungda koina karamna magi kanabasi kari kari lei mapan du natabida atop nung makhal khara du somu khara tentakna thamjage koina atop nung singi yengakku matamda mapungoina makhatana moonstone haiba nungsi thamjage moonstone nungsi masi mapungoina ahongba makhal ama oigani magi oinadi aduga pulse ki mahut sinbasu yai nge pearls ki mahut sinba yai masigi masu sing si angauba leisin masu oigani masi yengbada tha mali aduga moonstone kauribani masi karigumba matamda ngangleinaba wauthang hikok masu amubu gulab masu oina fangani masi nungsi langkhatpa amadi yawi nungdu aikoina masi sakhau naba mina siba fai aduga masi sibana tension wangba fagani singli nauri kankhat hali maduga masigi nungsi sibana nungsinaba kayadagi khainabadu hanjalali larik laisu tawba paba mioi singda amadi research na kangmun singba yamna kanaba fangali luong khungdong bada nungaiba fangali heart naba angang pokpana singba anaba kayadagi amadi sarai hoba kayadagi su Pahali account bank amadi singi case ki engineer sing kya na singba tongan hiram kya da apaba fangali angang masa phatabadu nungsi sirabadi masa fangeni habasima thamjage aduga makoi singi oinadi magi siba yaroiduba matam haibasima ma ikoina todokna leitre habasi khangminasi aduga makhatana ikoina yengba yariba nungsingi manungda topes tamjage topes nungasi masi mamal yamdrabasu masu mamal yamdraba ngakene adu mathak aina panjakiba nung makhal mapal adudi khwaidagi mamal yamba ngakene ko masi napu masu hairap tauba oina fangani aduga mapung oina masi khwaidagi maikhu masu na khwaidagi phabi hengani adubo topes di masu makhal yamna yamgani aduga machine thauba mina sirabadi yamna kanai pukning waba ngauba siningba hek phorokpa adu masi sibana kokpa ngamgani masi sibana asawba manghali topes ga seminaba yadaba nungdi diamond blue sapphire amadi gomets hariba nungsing asi seminaroi dabani aduga aroibada khara kaina maru oidaba nungsing dane aina mapan dugi makhatana panjari ibasi tiger eye hai tiger eye nungasi masi mapungoina swaidadi kaina fangdre africa dadi marang kaina fangba nungni masi sibana midu ahenba sakti fangi amadi thongna hapi mi thengnaba matamda kidaba tension wangba kyadagi phali hariba nung sing asigi kanabasi aina panjari sigi henna atopa kya amasu leidaba nati adubo sorakpa khara nung sing asina piriba phol sing adugi mayamna kaman noina khangnaba sing adu point sing duga khangajaraga miyamda kudol tamjabani miyamda kudol tamjariba wafam khrasiga loina nanga sigi damuktadi adobo kaina naba yathang nijage loiba fawba afabu wakalon ga loina na tabibagi damak amadi miyeng tabibagi damak channel asigi maikaidagi ngamkhai leitena thagasaba phongdoksiri haiba wafamji thamjaraga punamakpu kaina naba yathang nijage pinabirasi kanglei fakna yai phare